ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ United Nations Human Rights Council-ꯒꯤ ꯑꯗꯨꯒꯨꯝꯂꯕ 52ꯁꯨꯕ ꯁꯦꯁꯟ ꯑꯗꯨꯗꯁꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯗꯥ ꯑꯥꯏꯇꯦꯝ ꯃꯈꯜ 4ꯗ ꯑꯩ ꯃꯥꯏꯀꯩꯗꯒꯤ 4ꯔꯛ ꯑꯩ ꯋꯥ ꯉꯥꯡꯕꯒꯤ ꯇꯥꯟꯖꯥ ꯐꯪꯖꯗꯨꯅ ꯑꯩ 4ꯔꯛ ꯋꯥ ꯉꯥꯡꯖꯈꯤ ꯍꯥꯏꯔꯤꯕ ꯋꯥ ꯉꯥꯡꯖꯈꯤꯕ ꯇꯥꯟꯖꯥ 4 ꯑꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯩꯅ ꯉꯥꯡꯕ ꯅꯣꯡꯉꯥꯜꯂꯒ आगा अखोई सिगा पुंगसी खरा खेनबना मरम ओइरकान अयु दां खरा ओनब लैदना अइना सोमदा थबक लोइरकबदा सोमदना अहिंग नुयाई एक चंगजन किबा अदुना नोंगालगा ओइना पाउसी थादोकपा अदमाइना तौबगी खिदंग ताइवनबदुना अइना नोंग नोंग चोंधरकांदा अखोइना थमजखिबा वारोसिंगी मरिक चुम्बा अखोई पाउदमसिंग अदु अखोई कोकोमीगी खुथांगदगी कोकोमीगी मीडिया कोऑर्डिनेटरगी खुथांगदगी अखोई प्रेस रिलीज तौरगा मियामदा मयेक सेंगना थमजखि अदु हाइरिबा अपुनबा अꯩꯅ ꯇꯧꯖꯔꯨꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯉꯥꯡꯈ꯭ꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯂꯥꯟꯖꯜꯂꯒ ꯃꯤꯇꯣꯞ ꯆꯪꯁꯜꯂꯛꯄ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯀꯣꯛꯊꯣꯛꯈꯤꯕ ꯑꯣꯏꯔꯣ ꯑꯣꯄꯤꯌꯝ ꯊꯥꯔꯛꯄꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ अखोगी मिजोराम लोंदगी खुलाई नोमई कया पुसलगा लांद अखोगी मतेंग पांगसलकबो ओइरो हाइरिबे हिरम इश्यूज मयाम से मसी लोइनमक मचाक खाइना अइना ngang एजेंडा मतम दुदा मयेक सेंगना अखोई मियामना मसिदा अखोइना ngangnariba हाइनरिबा अचुम्बा वाफम मयाम अदो लोइनमक चेदा इरगा मखोगी अखोगी स्टेटमेंट पीबगी वेबसाइट सिदि अखोई लोइनमक सबमिट तौदना रजिस्टर तौरिनी मदुगा चनबीगी मतुंगिना मो एखोइदा वा ngangnabagi tanja pibadudha mo ehakna wa se ngangbani adumai tawduna issue sing ase loinamak pira matungda hojik laiba issue di kaino haiba kanda hanadi July thada ekoi even ekoi ke roda ekoi European Parliament da makoina mogi parliament da phamaga lawgi warep sida ekoi gi Manipur da thoiba thodo si धर्म का मरी लेना बनेना हाइजलंबा अदगिदि एखोगी कनो कांगुना एखोगी मेजॉरिटी एखोगी हिंदू मैतै सिंगना एखोगी माइनॉरिटी ओइबा क्रिश्चियन कुकी सिंगु ताथि दावेना वोट पनैबनी हाइदना हेक पाउसी लाना हाइजलंबा हाइरिबा सिगुंबा अरानबा पाउसिंग सि मखोगी पार्लियामेंट दा डिस्कस तौबदा डिबेट तौबदा पोट सिंगसि थोलखिबनिना हाइरि पोट सि अखोइना अदु अरानबनी मधु अखोई असेंबदि सिनी अचुंबदि सिनी हाइदना अखोइना चुमथोननबो होनबदा मतम खरा दुम चंगी मरमदि मी अमदा पाउसी अहानबा फंगबा पाउदुगा कोन अमु लागा सेंदोपसिगा निसि अवाई खुम खरा तौनबा अदना अखोइना खुदम चांगदम मयाम अमा पुथुओ कांदा फोटो वीडियो अदगी तोंगान मयाम सि नमदना पुथुओ कांदा ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯅ ꯑꯆꯝ ꯆꯝꯕ ꯃꯃꯥꯡꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯆꯠꯂꯨꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯕꯃꯤꯠ ꯇꯧꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒ ꯃꯥꯟꯅꯕ ꯆꯥꯎꯔꯥꯛꯄ ꯔꯤꯄꯣꯔꯠ ꯃꯆꯦꯠ ꯑꯃꯁꯨ ꯁꯦꯝꯃꯀꯥꯟꯗ ꯃꯌꯥꯝꯁꯤꯗ ꯄꯤꯕꯅꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯄꯅꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯊꯣꯛꯄꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯌꯨꯑꯦꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯅ ꯍꯦꯛꯇ ꯅꯥꯈꯩ ꯁꯦꯡꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯃꯔꯥꯟ ꯁꯤꯖꯜꯂꯝꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯝꯕꯗꯣ ꯃꯗꯨ ꯈꯔ ꯃꯈꯩꯗꯤ ꯃꯣꯏ ꯍꯟꯗꯣꯛꯑꯀꯥꯟꯗ ꯄꯣꯠꯁꯤ ꯀꯗꯥꯏꯗ ꯀꯔꯝꯕ ꯑꯦꯔꯤꯌꯥꯗ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯎꯔꯤꯁꯤ ꯀꯗꯥꯏꯗꯅꯣ तसेंगना थोइबा पोची नार्कोटिक्स की नार्को टेररिज्म की पोची कया यामना सीरियस ओइरे रिफ्यूजी की क्राइसिस से कया यामना सीरियस ओइरे अदगिदि नार्को टेररिस्ट की अखोगी इशूसिना कया यामना हंदक थोइबा इरांग सिदा कया यामना फिबम सोगे हाबसि मकोइदा हंगबा वाहंसिंग अदो हाइबा वाहंग इंडिया की होम मिनिस्टर मसाना पार्लियामेंट थंगिबा वाफम इंडिया की एक्सटर्नल अफेयर्स मिनिस्टर ना अमेरिका चलमतमदा प्रेस मीट तौमतमदा माना थंगिबा वाफमसिंग अदु कोट तौरकांदा अखोइना इंडिया गवर्नमेंट सु सिनेना हाइरबनी अखोइना सु सिने सि खंगबनी हाइबा पोसिंग असे तंगाई फदना नखोइना चप चाबा असेंबा ग्राउंड की रिपोर्ट म खंगे हाइतारगदी नखोइना सु अखोइ स्पेशल रापोर्टर अमा खनबिरकांदा स्पेशल अखोइगी सेशन नंबर तौबिरकांदा मथंगी सेशन लापदा एजेंडा ओइना मणिपुर की मतंग हापिरकांदा सुगाइना खोइ नैनसी मणिपुर मी थाबिरागा रिपोर्ट खोंगत पियु मफम चतना पाउ लोबियु लैरिबा
ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯏꯔꯥꯡꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯃꯃꯥꯡꯗꯅ ꯏꯔꯥꯡꯁꯦ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤ ꯀꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏꯁꯤꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯣꯂꯤꯁꯤ ꯁꯣꯏꯕꯗꯒꯤ ꯀꯝꯗꯧꯅ ꯃꯈꯣꯏꯁꯤ ꯌꯦꯜꯍꯧꯃꯤꯅꯤꯅ ꯂꯥꯟꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠ ꯀꯃꯥꯏꯅ ꯄꯤꯁꯟꯈꯤꯕꯅꯣ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯗ ꯀꯃꯥꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯔꯥꯏꯠ ꯄꯤꯁꯟꯈꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯨꯟꯅ ꯈꯪꯉꯀꯥꯟꯗ ꯂꯝꯗꯝ ꯑꯁꯤꯗ ꯌꯦꯜꯍꯧꯃꯩꯗꯒꯤ ꯂꯩꯔꯛꯑꯕ ꯌꯦꯜꯍꯧꯃꯩꯁꯤꯡꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯩꯈꯣꯏꯁꯤ ꯃꯨꯊꯠꯈꯤꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏꯁꯤ ꯃꯨꯠꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯃ ꯉꯁꯤ ꯌꯦꯜꯍꯧꯃꯩꯁꯤꯡꯗ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯦ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯦꯜꯍꯧꯃꯩꯁꯤꯡ ꯑꯁꯤꯒꯤ ꯀꯟꯅꯅꯕ ꯉꯥꯛꯊꯣꯛꯆꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯌꯨꯑꯦꯟꯒꯤ ꯐꯣꯔꯝꯗꯒꯤ ꯄꯥꯏꯈꯠꯄꯤꯅꯅꯕꯒꯤ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯤꯡꯗ ꯑꯩ ꯊꯝꯖꯈꯤ ꯑꯗꯨꯗ ꯅꯠꯇꯅ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯌꯥ ꯌꯥꯝꯅ ꯁꯥꯊꯤꯔꯒꯦ ꯍꯥꯏꯕꯗꯨ ꯍꯧꯈꯤꯕ ꯊꯥ 6ꯁꯤꯗ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯅ ꯑꯩꯈꯣꯏ ꯀꯝꯄꯥꯏꯜ ꯇꯧꯔꯒ ꯊꯝꯕ ꯗ꯭ꯔꯒ ꯐꯥꯈꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯗ ꯐꯥꯕ ꯑꯁꯥꯝꯗ ꯐꯥꯕ ꯃꯤꯖꯣꯔꯥꯝꯗ ꯐꯥꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯅꯥꯒꯥꯂꯦꯟꯗ ꯐꯥꯈ꯭ꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯕꯟꯒꯤ ꯋꯥꯡꯃ ꯕꯔꯃꯥ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯐꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏ ꯈꯪꯅꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯐꯥꯔꯤꯕ ꯗ꯭ꯔꯒ ꯃꯁꯤꯡ ꯗ꯭ꯔꯒꯇꯨꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯜ ꯂꯨꯄꯥ ꯀꯌꯥ ꯕꯤꯂꯤꯌꯟ ꯀꯌꯥꯒꯤ ꯄꯩꯁꯥ ꯐꯥꯈ꯭ꯔꯦ ꯗ꯭ꯔꯒ ꯐꯥꯈ꯭ꯔꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯨꯑꯦꯟꯒꯤ ꯁꯦꯁꯟ ꯑꯗꯨ ꯊꯝꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯉꯛꯄ ꯐꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯅꯠꯇ꯭ꯔꯕ ꯔꯤꯄꯣꯔꯠ ꯌꯥꯎꯔꯕ ꯃꯁꯤꯡ ꯌꯥꯎꯔꯕ ꯃꯐꯝ ꯌꯥꯎꯔꯕ ꯑꯗꯨꯗ ꯅꯠꯇꯅ ꯌꯨꯑꯦꯟ ꯃꯁꯥꯒꯤ ꯌꯨꯑꯦꯟ ꯑꯣꯐꯤꯁ ꯑꯣꯐ ꯗ꯭ꯔꯒꯁ ꯑꯦꯟড ꯀ꯭ꯔꯥꯏꯝꯁ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯃ ꯂꯩꯕꯁꯤꯗ ꯔꯤꯄꯣꯔꯠ ꯐꯣꯡꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯗ ꯄꯣꯄꯤ ꯊꯥꯔꯝꯕꯒꯤ ꯃꯦꯞ ꯑꯣꯏꯅ ꯃꯣꯏꯅ ꯏꯟꯗꯤꯀꯦꯠ ꯇꯧꯔꯒ ꯑꯁꯪꯕ ꯃꯆꯨꯅ ꯅꯝꯃꯒ ꯂꯩꯕ ꯖꯒꯥꯗꯣ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯔꯖꯣꯜꯒꯤ ꯁꯔꯨꯛꯁꯤꯡꯁꯤꯗ ꯑꯁꯪꯕ ꯃꯦꯞꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯃꯦꯞꯁꯦ ꯎꯠꯄ ꯑꯗꯨꯒꯨꯝꯕ ꯌꯨꯑꯦꯟ ꯃꯁꯥꯒꯤ ꯑꯣꯐꯤꯁꯇ ꯐꯣꯡꯕ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯂꯩꯖꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯑꯒ ꯋꯥꯗꯨ ꯉꯥꯡꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯨ ꯂꯩꯊꯣꯛꯄ ꯌꯥꯗꯕ ꯑꯆꯨꯝꯕ ꯄꯣꯠ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯈꯤꯕ ꯑꯩꯅ ꯑꯥꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯅ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯁꯨꯡꯕ ओपियम थाब ड्रग सूबसे अफगानिस्तान मनपुर साउथ ईस्ट एशिया की म्यांमार नॉर्थ ईस्ट रीजन की ड्रग की इंडो म्यांमार बॉर्डर लैंड रीजन से अफगानिस्तान की मथक थोंग्रे है रिपोर्ट से न्यूज़पेपर रिपोर्ट फोंगी लेने political right, makogi land right, haidana immigrant amadi refugee singa phambam thokpa status to piraga United Nations na madugi survey to piraga thabak paikhat piraga madu ton mathau tai aikoi yellow mi sing da piri ba chaitheng ase masi UN na phajana kanthokpi mathau tai haiba wafam se aikoi ya mai sing na aikoi thamgrabani aduna masigi wafam sing asi loina thamjabadagi di hojikti European Union dasu je koi makha tana engage to na bagi koi plan tori makoina hanal hai ki ba aran ba sing adu chukthok na na ba achum ba paw ma pi ra kanda makoi gi mathang gi session makoi gi mathang gi ware dasu karai da oma achum ba si su pusan na na bagi koi lambi ma soi da phangani hai bagi thaja badu koi dasu lei yam na hai ba ora si Manipur da paktak na opium poppy drug tharak pada अखोगी चिंगमाइसिंग खोक्तोकादा अखोगी तुरेन इकंग थोलकपदा नोंग तारकपदा अखोगी अदुमलब लैंडस्लाइड तौरकांदा अखोगी लैनांग ओइना चेधराबदा अखोगी लामई मफम खंगदना चाकलाबकांदा सिगुम फिबम मा यौरा फावदा इंडिया गवर्नमेंट ना मदुदा चेनरीबा मीसिंगी मथक्ता अकनबा थबक लौखटबा ngamdana sum matam ngairaga leiribase masi India government na magi internal policy ne internal अखोगी मैटर ने ना मोने हैंडल तौगनी न होनबा तारगसु मदु मपुंग फाना तौबो ngam ममी में ताय है मियाम उंदरी बसे मसिगी पोरसे अखोई इंटरनेशनल फोरम दा हाइबे इशू सिंग असे पुखला कांदा मसी येंजन बिननबगी अखोई अपील मा चटपदु यूनाइटेड नेशन की फोरम नसु अयाबा पी अदुगा इंडिया गवर्नमेंट ना मागी व्यू थोबो रिपोर्ट चु पीनी अदुगा मियामना येलोनी मियामना इफेक्ट और मियामना सु कर्म मखल की रिपोर्ट अखोय अचुब रिपोर्ट ग्राउंड रिपोर्ट चु पीबगी स्पेस अमा यूनाइटेड नेशंस दा पीबीबनिना हाइबे स्पेस असे अखोयना लौरा कांदा मसी सिजनर कांदा मफम असिदा अखोयना मियामगी असेंगबा अचुबा अखोयगी खुदोम चादबा मियाम असे पाउ तम कांदा मालेमगी मपांगन कलब लेबाकसिंगना मियेंग चंबिरगा मतेंग पांगबियु इंडिया गवर्नमेंट दसु मतेंग पांगसनबियु इशू सिंग असे थुना लोइसननबो होनबियु हाइबसे अखोय हाइबम थोपनि अदुना अखोय हाइरिबनि